HOUKHIBA TANG KUNMATHOI AMADI KUNNITHOIGI LONNABA AHINGDA KEIKHU MANING LEIKAIDAGI SEEMA SAHANI KOUBI NUPI अमा MAPUROIBANA NGAKSHAMDA THANGNA LENDUNA HATLI HAIBAGI THOUDOK ADUGA MARI LEINANA NGASI KHERGAO da LEIBA JALAL High School da Cso Shing gi MAKOK thongba Loukhre Shing Yaona Meeyam gi Oiba Meepham ama Pangthoktuna Tongan Tonganba Warep kaya Loukhre Meepham aduga mari leinana JAC gi convener SA Malik Nahai SEEMA SAHANI Mihat asi Mahaki MAPUROIBA Mohammad Mayibur Rahman Khaktana Chathakiba nate Mihat asida atopa mi kharasu yawi haibagi khudam changdam kaya leide police na Mahaki MAPUROIBA Khaktamak pharaga case asi loshinba yaroi Mihat asigi arunba pandam amasu soidana leiramgani haibasi mayek senglaba wafamni maram aduna Mihat asida chenariba mi khudingmak fagadabani madu natriba fawba JAC na SEEMA SAHANI gi thawai yawdaba hakchang Loukhre haina mahakna fongdukhi Manipur sida lagbiri bai ko ginu sijaraba state level gi Cso mayam lembira tuna LEIKAI gi mera pai bi LEIKAI gi club ko mayam punmin aduna ngasigi mituma se pakhok sagane ngasigi Meepham asina resolution ai ko an gata jari base athubu matamda ikoi na singnajari ba ikoi na sumsoi soi dana mati mahati nipa khangna hatpadi oiroi atopa yarong ngani haibase atopa singadu athubu da phabiyo habi duna hatpa gandi pibi dragade ikoi JAC na makhatana muk ikoi gi LEIKAI sida lagbiri club mayra pai bi amadi Tongan Tonganba organization kaya ga loina na khangin chaksin jagane aduga athubu matamda ikoi na phabi hariba chendarangani haiba sing moyam ani se phabi du phawda ikoi asi busu ko lawjakuroi ko loibagi thabak thabak taimata tawjakura ha basi ikoi JAC gi maikai dagi thamjau